ꯑꯩꯒꯤ ꯂꯧꯕꯨꯛꯁꯤꯗ ꯏꯪꯒꯣꯜꯗ ꯍꯥꯏꯕ ꯇꯥꯔꯦ 55R95 ꯍꯧꯖꯤꯛ ꯅꯤꯡꯊꯝꯊꯥ ꯐꯧꯅ ꯑꯩꯅ ꯃꯌꯥꯝꯗ ꯐꯧꯗꯤ ꯐꯪꯍꯟꯖꯔꯤꯕꯗꯨꯅꯤ ꯃꯁꯤ ꯌꯥꯝ ꯊꯦꯡꯅ ꯊꯥꯈꯤꯕꯅꯤ ꯑꯩꯅ ꯌꯦꯡꯒꯦꯅ ꯀꯌꯥꯝ ꯊꯦꯡꯅ ꯌꯥꯒꯦꯕꯗꯣ ꯑꯗꯣ ꯍꯧꯖꯤꯛ ꯍꯌꯦꯡ ꯍꯪꯆꯤꯠ ꯈꯥꯎꯕ ꯌꯥꯔꯅꯤ ꯁꯤ ꯃꯅꯥꯗꯤ ꯄꯥꯝꯕꯤꯗꯤ ꯁꯪꯉꯤ ꯑꯗꯨꯏꯁꯨ ꯐꯧꯗꯤ ꯃꯨꯟꯕ ꯌꯥꯎꯔꯦ ꯈꯤꯇꯪ ꯁꯪꯕꯁꯨ ꯌꯥꯎꯔꯤ ꯃꯔꯛꯁꯤꯗ ꯑꯗꯨꯅ ꯁꯤꯒꯤ ꯐꯧꯁꯤꯅꯤ 55R95 ꯑꯅ ꯑꯩꯅ ꯃꯌꯥꯝꯗ ꯅꯤꯡꯊꯝꯊꯥꯁꯨ ꯊꯥꯕ ꯌꯥꯏ ꯑꯗꯒꯤ ꯅꯤꯡꯊꯝꯊꯥ ꯍꯧꯖꯤꯛ ꯊꯥꯕꯁꯤꯅ ꯍꯌꯦꯡ ꯃꯥꯔꯆꯇ ꯂꯣꯛꯑꯅꯤ ꯃꯥꯔꯆꯇ ꯂꯣꯛꯑ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯦꯄ꯭ꯔꯤꯜꯗ ꯊꯥꯔꯒꯗꯤ ꯖꯨꯟ ꯖꯨꯂꯥꯏꯗ ꯑꯃꯨꯛ ꯂꯣꯛꯑꯅꯤ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯑꯣꯒꯁꯀꯤ ꯇꯥꯡ 35 ꯑꯣꯒꯁ ꯂꯣꯏꯐꯥꯎ ꯊꯥꯔꯒꯗꯤ ꯁꯤꯒꯨꯝ ꯀꯥꯟꯗ ꯑꯃꯨꯛ ꯂꯣꯛꯇꯣꯏꯕ ꯑꯗꯨꯅ ꯆꯍꯤ ꯑꯃꯗ 3ꯂꯛ ꯂꯣꯛꯄ ꯌꯥꯔꯅꯤꯅ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯕꯗꯣ ꯁꯤ ꯐꯖꯅ ꯆꯥꯛ ꯍꯥꯎꯕꯅꯤ ꯃꯤ ꯈꯔꯗꯤ ꯁꯨꯄꯔꯐꯥꯏꯟꯕꯨ ꯌꯥꯜꯂꯒ ꯆꯥꯅꯩ ꯑꯗꯨꯒ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯗꯦ ꯅꯤꯡꯊꯝꯊꯥꯅꯤꯅ ꯏꯪꯕꯅꯤꯅ ꯃꯥ ꯅꯤꯡꯊꯝꯊꯥꯗ ꯈꯤꯇꯪ ꯗꯤꯁꯦꯝꯕꯔ ꯖꯅꯋꯥꯔꯤꯗ ꯏꯪꯉꯤꯉꯩꯗ ꯃꯥ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯅꯤ खितंग कुछ चंबई वाने असेंबदी नूमित 150 लोकपनी इसिंग थोदोना दरकार होइदबनी हुजिक थाबदी अदुम हंगाम गेहूं हुनबदा हौरक अदुमाइना अदुम निंथमथागी लिगलादो अदुम हौगनी सी अदुम तु लेकर चलिसिनी अदुना सी फौसी मणिपुर की लौमी सिनाव सिंगी दमकदी ख्वाइदगी फबा ओइरे चाकसु हावरे नमिसु तेले अदु फौसु फजना थोए मोय अदुम अयामना केजी 100 की बोरा 35 नेमफु मथक्ता थोए उरिना लोइ चारे सी फौगे अदुम फजना पानबनी सी थाबदा मणिपुर की लौमी सिंग सेटमिलोन फजना फगतकनी मैतै की चाबा हाउतदी चादबिदुसु अदुम फजना जो हावरबा सी फौसी थाबियु मयाम याम थिना फबनी अखोइ फत्ते फत्तबदा फै हाइजनबा नत्ते स्वाइसे खितंग संग उरुम लांबगिनी वा मखा ओइबा मुनबदी हयंग खावरनी अदुगा नुमि हुमनी मु फावरगा जैरगदी कोता डाइरेक्ट काबा यारनी